ngase ayuk Jiribamda paisilakpa drone ama kapthakre haidi drone ado 22.25 lakh piba drone haidi hek puksaba piklibi masanupida karan taruba jail yaukre sahi taret subata ngairibi hek puksaba masanupida karan taduna hanjin natabli chatpane haba Thobal district tagi MD Basir Ahmad Kauba sahi niphumaga suraba ma police na phagatuna custody da thamlaga wahang pahong tarba matong ngarang special judge Bokso Imphal is na judicial custody da remand tawduna jail da thajankre MD Basir masanupa ahan amadi sahi taret ki masanupi asiga Imphal is district ki ashanba yum amada laibani haidi Basir gi nupi khaina kibadagi mahaki masanupa atonba mahaki nupiga laiki haidi thasigi ahumgi ahingda Basir gi masan nupina Imphal is ki women police da wakalakpadagi Basir police na phaduna police custody lerakibane court special PP na thagalakpa wafamda police da wakalakpaduda sahi taret tangairibi masanupi thambal bu arangdagi tha anironggi mamangdagi Basir na thengkhre kayada namjanam thengnaduna amadi ki handuna natabli chatchatuna lakli amadi mahangna chathariba tharam chatpa thodokshing ase kariguma miyam da haidoglabdi thambal bu hatkane haba Basir ki haliso haidi matam sangna lebluraba matungda India government amasong NSCN gi marakta ngarangdagi formal oina Delhi da wadi sanaba haukre Naga singgi phiral amasung constitution gi matangda nakanani gi marakta yanadabana matam sangna wadi sanaba lebluraba matungda ngarang NSCN gi deputy auto kilosar BS attempt lusingba kangbuga wadi saba haukibani haidi Naga taba mafamda ngamkhai sambal khaba yaningdaba phongdorakle Manipur amadi Myanmar ga tainaba Naga singna khudaba ngamkhai paringda sambal khaba gi wafam Naga khun singna yaningdaba phongdokladuna sambal khana ba thabak lokhalaklabadi maduda Naga khun singna cooperation piroi haidi Manipur ga tainaba kilometer sahunga maudraga nipan yauna India amadi Myanmar ga tainaba ngamkhai gi kilometer lising amaga satruk ni phugomdoi sambal kharaga ni haina India government laukthokkhibagi mathakta hojik more area da kilometer 10 rom sangna sambal khariba asigi makha tarakpada uki singna taba lamsing kona kharaga Naga singna taba mafam sing hana khagani haina su phongdokhiba laikhrabane ngarang Naga village federation Manipur NBCM ki secretary Darthot Peter da thokiba cherolamana India amadi Myanmar ga tainaba ngamkhai sambal khaba haiba India government thausalasi United Nations Declaration on the Right of Indigenous People na piriba Naga singi hakta khuthingjinbani haina so haide mathangda arambai tengol gi korongan khumana asumna phongdoragli matude so e atatai sire atatai phare atatai tolo phangbasu nate adubo kathoktuna ireba ifurup ki damak thokna rakpa ngaktane khangdabadi nate loina khangi asumna korongan buna phongdorogle mathangda hiyang thang lairembi bor lai khuramba ga mari lenana 80 unit 38 na miyamda tawbadaba mari tawredaba wafam kya thamakhre 80 unit 30 na konba area da hiyang thang lairembi bor ga mari lenana lai gi oiba thoram natana atopa amata nisha sijinaraga karan tawramba nupi angang loinaraga yengba nungai taba moong tawbidanaba amadi laibidanaba haina arambai tengo unit 38 ki maikaidagi khanganjare amadi public na yengbada nungai taba thabak amata tawdanaba khanganjare karigumba haijariba sida thawoi usitaba tholabadi maduda tholakpa aphafatagi daita masa na pugadabune haina 80 unit 30 ana miyamda khangalagle